Russia amadi Ukraine gi lan 20 days loisilak pasida marioiba points kara ngasi Ukraine gi capital Kyiv city da yamna akanba air strike oibana maram oiraga spot ta mioi mari sikre hairi sibagi masing yam khat kadra khanari wafom ase Kyiv city gi mayor na phoglak pani Al Jazeera gi report nei asukana lan chatringai cherak sida Czech Republic Poland amadi Slovenia gi prime minister sing Ukraine gi Kyiv city da train na visit torakli makoi na mafom asida chatpagi objective ti Ukraine bu European Union na support tawi Ukraine gi freedom amadi independence lengdara leiba haibase makoi gi su apambani haibase kanghan bagi damak khongjang ase changlakpani lakpani ngasi Russia na Kyiv city da anabu phibam amada anabu mawong amada attack yamna kana tawsin khre maram asina public ki security ke dabak 35 hours city ase curfew thamle haina Kyiv city ngakliba military commander Klitschko na phongdorakli Klitschko haiba commander ase hanagi boxing champion oirambani ngasi Russia gi akanba selling na maram oiraga Dnipro airport yamna thine sokre use to we adabgi mong sembiramle land gi tanjada airport seaport sing thugai bahai base chatnei haidi Russian kayadang su Ukraine da oirable land asigi against the protest tawnei protester kayadang Russian police na phajin kre arrest tawkiba singi manungda Russia gi TV channel 1 gi news reader nupiama Ukraine gi war asibu protest tawduna nganglo bagi tamak arrest tawki adudaki mabu Moscow police station da puki nupi ase kaida leibano haiba khangdri hairi she is missing now amarom da land asigi impact waina Ukraine amadi Russia dagi Europe ta chana thakdaba pochei export tawba lepki bana Europe ta su chana thakdaba pochei mamal tangkhatle hairi especially leibak ani asidagi chana ba thau export lepki bana aha wathum chaba phangbagi chang watlagani hairi Europe ta amarom da Russia na magi country dagi grain sing atop leibak ta export tawba lepkre masagi leibak ki damak thamkre United States kumna Japan asu Russia da pochei khara export tawba lep play Ukraine gi lana se chatharu bagi damak Russia da atop country singna especially US na sanctions kaya thambagum Russia na su sanction khara thamkre US da especially president da amasung CIA da amasung USA gi maruiba VIP singda Ukraine da land di oiri haibabu Russian gi army gi matang yamna kanna analysis ama taundarakli madudi Russia lana sida mapagal son tharakli hainarakli kayam chumi chumde khangde Putin ki khuchukulai nomit tarani ki tam mangai re hainarakli Russia ki khuchukulai yamna mang takre hairi Ukraine da amarom da Putin China da su khuchukulai piu hairi haidura report mathang taundarakli lana se sangthamale Putin son tharakli haibase achumbu oibki mawong ama uri maramdi Putin gi troops na jara laksin ba ngamdi hujiksu Kyiv city su loksin ba ngamdri asini 10 days muk sok na ba ya kigani hairi Ukrainian analysis singna maudaki makoi surrender tawni lan ngamdana makoi thoki ba yai adugi mong da hainarakli masidagi hen ba kulai leitre hairi basi kayam chumde khangdre mayam gi wa gi matungina Putin 10 days muklaan sok na ba yakigani asitani